Mahairoi irang asi loisilu India lenga ki thawong yaning de mathau ningthina pangthok taba Central Forces lautu haina khongjang makhata na chathari. Mahairoi ki khongjang da khudong chaba lauraga miyoi kharana police tamna nauri kapa nung thabada gi hendoktana petrol bom amadi nongwai fawba sizinarapa asi laibak chibani haina Manipur police ki maike dagi thamlakli. Irang asigi waroi sina puraktuna nena taba punsirol da hanjil hannaba point 13 yauba memorandum ama Lok Sabha ke MP Dr. Angom Chabimol akoijam na Union Home Minister Amit Saha da pisinkre. Law and order ngak na paikhatlakpa khongthang gi sarukam oina Imphal East amasung Imphal West district ta thamkiba matam kaktaba curfew na mahausa gi punsida chauna akaiba piri. Lamdam asida puthokliba handloom amadi handicraft ki potlam sing malem gi kaithel da yonna bathaurang leire haina Directorate of Handloom and Textiles ki Director K Lamli kamai na thamlakli. Suicidal tendency labor singbu ningthina counseling tawraba amadi awareness lehilabadi suicide ki chang hanthanbada achauba mateng oigani haina rims ki din na haire. Amasung Manipur na humfuhumdoi suba under 17 boys Subroto Cup International Football Tournament ki winner oikre loina na taruk suba oina Sub Junior Girls National Football Championship ki winner su Manipur na oikre. Mayam bukurum jare adom neng bir bas impact news ni ay Sonalii MAIBAM na hojik pungja si fau bugi maroy paw sing miyam du pizare. Mahairoi na irang asi loisilu India lenga ki thawong yaning de mathau ningthina pangthok taba Central Forces lauto haina khongjang makhata na chathari ngasi su kongbada leiba Standard College mamangda Mahairoi na Prime Minister Narendra Modi, Union Home Minister Amit Saha, Assam Rifles ki retired DG Major General PC Nair made Manipur ke Security Advisor Kuldip Singh gi mitam maithaduna khongjang changsinkre kokomi students friend na sinduna chathakiba khongjang adu da saruk yakiba Mahairoi amana mahima tamduna legadaba Mahairoi bu kayam kuina mahima ningthina tamba fangdana lehen kigadage haina pendaba fongdoki corona na chahi ani hena mahi tamba fangdana leiraba matung irang asina amukhanna mahima tambada ayat papiduna tungi yumbirel oigadaba Mahairoi kayagi punsi tambangamdana leire matam kuina sangnadagi irang asi chatharakpana penadraba Mahairoi na center amadi state lengaki thausil yaningdabadagi khongjang asi chathabane athuba matamda lengak na irang asi laksinaba hotnabiyo haina Mahairoi asina fongdoki. Lai su tam jaraga lai jagadaba khoi jibu ji lai su tam phangde sai kya su ni corona ung lai huji corona loi ba gi lai kam dun lak no ji irang ung lai irang ji sai am khai hela irang ji chhon ngam dun lai koi lai tam jagadaba khoi ji khul ngak ba yauri ko adagi am tongan tongan ba yum bu myam nu ji kamai tawni irang ji na subam nomom ju khangdre satra mo ina khoi ji yam pen da himal na khoi ji ngasi project toksan jabani bu ko tokjabani sinjabani do akoi gi laibi ba panbi ba sakai na ju kitang mieng jangbiyo hai tare loisan mangam do irang ji kamai to kitang tunam ta tawbiyo hai tare Kakwa ngarang thokiba irang da fajin kiba sing athada uhaina Kakwa police station da miyam thomjin duna irang hokre miyam tan khaina ba police na tear gas kapkre police na tear gas kapada miyo ani sokpada gi hospital da pukatuna laikat nakre nakalamarom da police na makhata na irang thoktana bangak senbagi thabak kansin kre security force ki akan check sin thorang marakta mafam adu da amukhan na miyam thomjilakpada gi rapid action force na khongjang changsiliba sing tan khaina bahotna bada tear gas cell kaya makhata na kapkre Sing bayabadi ngarang kokomi students friend ki liching makada Manipur University Students Union na chathakiba khongjang aduna Kakwa Bazar yorakpa matamda Manipur Police na thattuna thamlaba matung Mahairoi aduna makhata na rally adu singjamai tamna chatnaba haurakpada police na tear gas kaptuna tan khaiba haurakhe thodok asiga mari laina na ngarang singjamai police na miyoi kaya fajin khiba miyoi sing thadora u haiba ngasige khongjang da irang asi thokibane.
Mahiroi khongjang khudong chaba lauraga mioi kharana police tamna nauri kapa nung thabadagi hendoktana petrol bomb amadi nongmai fawba sizinaduna landarakhiba laibak thibani haina Manipur police ki maikedi thamlakle Babuparada laiba police headquarter da pangthokiba pawgi mifamda IG Kabifna Mahiroi singi marumda ngarang Khwairamban Kaithel amadi Kakwagi akoibada chathakiba ka henba thawong singda security force tara amadi BDF personnel ama sogapan nangkhiba yauna Mahiroi kaya so sogapan nangkhi ngarang tampaki mafam kayada Mahiroi singna khongjang jangsin khiba aduda Imphal West ki Kakwa amadi Khwairamban Kaithel gi akoibada pamdaba thodok thokhiba asinatana atai district singda di democratic oiba mawngda khongjang chathaki ka henba thawong sing asi Mahiroi singna chathabanate haiba chapchana thajaba leibaga loinana miyamna khongjang ama Jangsin Nabada Mitop Singh Yauhanbigano Haina Pauche Lakle Ngarang Kongjang Jangsin Bada Yaukiba Mahiroi Anambana Pikliba Angang Sing Oibana Mama Mapa Oiba Sing Sumacha Sing Bukupna Yengsin Bio Haiba Wafam Tamladuna IG Asina Mahiroi Masana Yadana Mioi Karana Namfuda Kongjang Jangsin Naba Aki Akang Piba Yaurabadi Manipur Police Pau PBU Matam Chana Mahiroi Singh Bukan Nabahonagani State Asigi Law and Order Gifibam Fagatnaba Police Ki Maike Digi Lokalakliba Thaudang Singh Asida Miyamna Sawat piyo haina fongdokhi. We from police side, we request the local public, particularly the parents, to have a close watch on their son and daughters, that school going son and daughters, the students, that whether they have the knowledge that they are going to participate, and if they are going to participate, whether they are going to stay at night outside their house in uniform. And if in that case, if they are not agree to that, they can always reach to us. We will take every means to ensure that the students are not misguided, misled in the protest. And we appeal all the public, whenever you go for protest, please go in democratic way and please go in peaceful manner. We police will be together with you. Paugi mifam adu saruki akiba IG administration ke jentana fongdorak pagi matungina ngarangi pamdaba thodok sing aduga mari lainana internet ta tonga kaya sandorak tuna fajadaba poloi oirak payabagi fibam da lakpadage internet thingbagi firep laurakpani amadi curfew chalairakpani ngasigi oinadi mafamaya ambada law and order gi fibam fagalakli matamgi matungina tampaki mafam sing da chalairiba curfew gi athingba sing tapna komthorakani haina fongdokhe jahi kayagi mamangdagi Mahiroi sing na changsin duna lakli adubo ngarangi khongjang asidi maikai amaromda chatpagum tauki haina nungnangba fongdokladuna IG jentana makhatana mafam marang khangdaba ithilamana Mahiroi singbu insinduna mang thahalaga asokapan kaya nanghankiba thawong ase amukana thoktanaba punna hotnaminase haina pauje lakli Internet ban tawgribagi maramse ngarang haktadara social media da kay non pimsa ma kanano sidore adugi kenoni kay yamna alarming oiba madugi kenodana kudakta madu sengdokda tarabdi madugi kenodana oirakpa ba result ji kay niyo aduna example gi wane na social media sida kenoje unfounded unconfirmed report mayam thagalpadagi sina ohelakpa ba kenodo adui matang doni haijeri hojiksu loina order gi imphal manungi kenose content budi ngasi budi am peaceful oi sigi se order se issue tawdaba yadabdagi basi tawbuni situation sina improve तौरब मतुंगनदी टाइम टू टाइम मसिग रिलैक्सेशन लाकनी हुजिकी इंटरनेट की कनो सिचुएशन इंप्रूव तौतादी मसाना दुम लिप तौगिनी State as the Tokliba Hatara Manga Helaba Irang Sigi Waro Sin Puraktuna Nena Taba Punsirol the Hanjilhanaba Point Tarahum do Yawa Memorandum of Lok Sabagi MP Dr. Ngomcha Bimola Kojamna Union Home Minister Amit Saha the Bisinkre Memorandum of the State as the Tokliba Violence Asida Security Forcing Namatau Tina Tawanba Yauna Irang asi haurakpa matam haukiba chahi English singani kulhumdoi June tha the same kiba Guwahati High Court ki former Chief Justice Ajay Lambana Luchingba Inquiry Committee ki thabak thauram sing loisinduna committee asina fanglakpa report miyamda khanganaba wafam su yauri thokliba irang asida illegal immigrants sing foreign element amadi illicit drug mafia gi khutyawi hainariba asi achumbara haiba adu su thidoktuna khangdoknaba amadi karigumba khutyawram labadi chaba thabak Sing Lokat Pinaba, Loina Irang Sinamara Moiraga Mayum Makai Tadoktuna Tongan relief camp to Changza from Lauriba Singna, Masagi Yumda Hanjinduna, Amukan Laiba Yana but Taurang, Langakna Paikatnaba, Wafam Suyauri.
Jiribam District ke Mongbung Makha Maitai Khulda ngarang kugi khulai paiba singna amuk hana nongmay amadi mapanggal kanba bom kaya kapsinduna akan bumongda landarakre etek adu ngarang numidang pung tararom tarakpa matamdagi chatharakibane Mongbung kuki khulamadi saijang khuldage kuki khulai paiba singna Maitai khultamna nongmay amadi bom kapsilakpadage mafam adu bungakliba security force amadi khul ngakpa singna so khud handuna nakalani gi marakta chawna khud thongna ke hiramasida Impact News ki Jiribam correspondent Hizam Bikramjita ke paudamama Hojik aina lairiba mafam ase Jiribam district ki akoi ki district main town ri chawna kilometer 8 lom chalaga lairiba mobung koi ngarang numidang khut kana thona gi haiba mafam adudani hariba mobung koi maitai khulasida kuki khulai pai ba singna koi kuki militant singna mobung kuki village amri saijang thangba sai te gi hariba mobung koi gi maitai khulasida ngarang numidang chawna pung 10 rom tak pasida hariba khulasida masing yamlaba bom amdi nongmai round kya kapsutna khunasida koi yam sauna landara kara amadi hariba mafam asida landara matamda koi kuki militant singna kapak koi gi bom kaya hariba khulasi tongan tongan basaruk singa tasan gi amadi laik phobadagi koi gi thudukpa misimna amadi asopani yaudagasu koi tongan tongan ba masing yamlaba bom kaya amadi nongoi round kya na hariba khunasida koi tasandura amadi landarak matamda koi gi mafam asila liriba khunja singna hariba koi gi landa adu da koi gi market gi koi chicken thawang sing lakol ki amadi matau kram da koi masana masabu ngakthona gi damakta koi gi leijaki amadi matau kram da kuki militant sing aduna hariba landarak matamda koi na pen da ba amadi mafam asila liriba khunja sing kari kari apamba koi phongdoni bodo taminase anira kapamaga adu matungda bam che thajale yeba bam tharakwa matam jiga kadai jona na ko jeng jeng na bam matamda amkamu bam mamang thare bam na khoi gi khunche wai sai de nongmai na wa le bam na hele yam wa na tawna khoi khunche lei de bam na wai sai ba marak siga akhoi na ngasi len do ri ba punchi maren se kamai na len do ma no ma ge sasing nai dana nokte gi hanak siga mangarak choda tawrei ba lalong se suba chatpasu ngamdre chathok kotok tana senan mi lambi sum loina magi puna makak na loire senteng phose akhoi na ne kap tra chi do bhaw da moina jengbi jar bani na wadar phangde na adu moi se thajan ngai akhoi na karim bhaw lai ba ngarang se akhoi ngalingai dagi asum je moi chon kuki side on dagi nongoi je asum kap tha ba horok pani pung 10 makhai de hoboduna chorang na pung ama makhai bau de yang kan na khut thongnaram hoi bom je acho bom je thadara ye adu leibang nik phobok yaw ke adu akhoi gi wakhan dagi di ana thadara prai na khalle aji kuki na kapai ji di akhoi gi moi bom jing ji de ayam ba pokhai raga su yang kan makon haude adu bo au makon leibang nik makon ju yaw re adu bu chingna da di ngamde central force na tabida state force oina siga leiriba hauji leiriba state force di yamde sengnabda state phone je moi kunmuk maya budi leiri adubu khara hena masing khara hena thamaningi akoi lekai asida bungda leiriba akoi gi khunja mayam se kham thengna ware habagi maramdi akoi se mongmong haiba khunche sarvi ruji suraga suba chatlaga aduga akoi se chajaba thaksabani aduna adugi disu kham thengna akoi su ware aduga akoi na relief tagi laaba matung sida akoi se shanti oina leiba sungamdre maruina bogi mafam asila lairiba khunja sina phongdokpe matungina hariba makoi mobung maitai khulasi hana mamangda khogi kuki militant sina hariba mafam asila landarak podagi makoi chingdong kaida leiba school amada matam khani re kem hangduna koi sangda pam laudun lairamle amadi lenga ki maikai dige jibamgi dc amadi sp ki side amadi 39 CO ki side tagi khogi jibamda lairiba tongan ba CSO sing punduna hariba mobung maitai khulasi hanagum khogi tangdu leita ba amadi masi hanjalbi damakta amadi tongan koi security measures sing hariba mafam asida CRPF amadi Manipur police ki security force sing thamduna hariba mafam asi hariba khulasi ngak selagani haiduna chingduna kaida leba relief camp dagi hariba mobung khulasi changjalakhibani adubu maruina hariba khunjasina phongdropagi matung ina hariba Jiribamgi tongan boi security force amdi CRPF sing thamo phawbda kuki khulai paiba sina kuki militant sing na mafam sida atarakam leitina nongmai round kya kapslak pa amdi bom kya kapslak pa sina makoina khogi central force sing da thajaba khoi hana leram thajaba sing du thajaba leitre amdi mafam sida ahenba security personnel sing amdi state force sing thambiduna leiriba mafam sida leiriba khunja sing asibu niktina ngak sing biduna hanagum tangdu leitaba punsiam da hanjilam riu haiba tongan mafam sing thamlaki Impact News kidamak miamda parumjari ba hijam bikamji morbung Jiribam
Chahi ama makai farakla irang asi athuba matamda loisilo mahiroi singna thamkiba wafam sing thabakta onthokadabani haiduna changsilakpa khongjangda state force na tamthina fu chaiduna mahiroi sing asok apan yahan khibagi thawong bu yaningda fongdoktuna mahiroi singna wakat khongjat chatkhre wakat khongchat adu Bisnupur district ke manung chanba nambolda mahiroi singna chathakibane ngarang ahingdagi nambol kaithelda yarektuna leirakhiba mahiroi singna ngasi ayuk chathakiba khongchat aduda internet thingbana irang laksin mangamloi central force Kro Manipur gi saktam kai biaroi go back Central Force State Force ki kahen bathawong yaning de haina thaba play card kaya sizin ki bagaloina na kholaw kaya sulaw ki Kuki khulai paiba singna drone bombing amadi missile kapsinduna misi mina thogan khibagi thawong bu yaning da fongdoktuna yairipok maikaida miyam gi oiba khongchat ama chatkhre khongchat adu yairipok ta leiriba maira paibi loop sing club organization kayana saruk yaduna chathakibane miyam gi khongchat adu nongpok sayang apunba loop NSAL gi mapung oiba thodang lauduna yairipok apunba maira paibi loop na sinduna pangthokibane yairipok ki mafam kaya fauduna chatkhiba khongchat adu da kholaw kaya laukhe yairipok lai manai amasong top chingthagi mera paibi loop sing amadi club organization singi miyamso khongchat adu da saruk yakhe Law and Order ngak na paikhatlak pa khongthang gi saruka moina Imphal East amasong Imphal West district ta thamkiba matam kaktaba curfew na mahausa gi punsida chawna kaiba piri curfew asina maram oiraga Imphal mayol gi maroi ba kaithel sing khwairamban kaithel yauna pauna amadi thangal kaithel da lalol itiki thabak lepli district ani asigi leiri ba kaithel sing da leiba dukan sing thong hangna khide miyam tinba mafam sing da mi punbagi changyam nem ki lambi sing da lanai gari khara natana passenger gari sing chena khide district amaga amaga fauna ba maroi ba lambi sing da so passenger service yauna lalon iti kamari leina ba pochai po ba gari sing amata chena khide district ani asigi highway sing inter district road sing da lanai gari khara natana atai gari chena khide curfew manung da pam da ba thodok wathok sing thoktana bagi damak police ki mai kai dagi akan ba check sin thorang sing lokhatli Curfew manungda maram laitana amadi niyong gi wangmada lambi da chathok chasin tawba sing police na fagat khre Imphal West district ki tongan mafam sing da curfew gi athingba marakta niyom kai na lambi da gari thauduna chathok chasin tawba sing fagatuna fine thian ki Imphal West ki kesambata su niyom kai na lakpa miyoy sing police na fagat ke hiramasigi matangda police na fongdorakpada curfew manungda niyom kai na lambi da thoklakliba asi tawbigano tangai fadaba amadi essential service khaktamak chathok chasin tawbiyo haina appeal tawrakle Mahairoi Singi Khongjang manungda Thobal SP office ki mamangda thokiba irangda asokpu sing lauthokpa changluba district hospital Thobal ge ambulance da nungna thajinduna akai atoi thokhalakhiba amade ambulance ki driver buna asok apan nanghalakhiba gi thawong laibak thibani haina Thobal gi chief medical officer Dr. Y Nokul na fongdorakpaga loinana asiguma thawdog asi matongda amukana thogan bigano haina appeal tawrakli Thobal gi chief medical officer ge office ta pangthokpa paw gi mifam amada Dr. Nokul na Thobal district hospital ge amatangai raba advanced life support ambulance asinang asifaw bathokliba irang asida pangba yaba mateng pangtuna lakli irang asida asokapan nanglaba singbo Thobal hospital da pukhatuna mateng pangduna sulakli asok khuding mag kanan asok khuding mag kanna bahot na bahay ba se ambulance ki mathawoi bana mahiroi singna khongjang jangsilakhiba numit asida so SP gi office asok pa yawre hairakpadagi asok pa sing lokhaluraba Laukhatluraga thoklaki adubu khongjang jangsin kiba miyamna ambulance tamna nungna thajinduna ambulance ki manungdu yawriba maroiba potlam kaya akaya toy thogan kiba yamna laibak thibane thaudok asigi matangda police ta so FIR ma tawkhibaga loinana miyamna so wakhal tabiraga asiguma thabak asi matungda amukhana tawbigano hairakli Uripok na konba mafam sing da ngarang chathakiba agitation da khongjang loi sing na kahen ba thawong chathaduna miyam gi lanthum kaya amang ata thokalamba bo uripok apunba lob UAL gi awang ba UAL na awang bathakta yaning da fongdorakle miyam gi hawa madinga singa simak thokliba irang asida UAL amadi uripok nupi apunba lob UNAL na sawatun lakli adumoina mak ngarang chathakiba kahen ba thawong sing aduda lob ani asina sawatloi haina UAL gi general secretary Samom Drubana fongdorakhe
Manipur Press Club ta pangthokpa pau ki mifam amada drubana ngarang khongjang loisingna uripok lambida kinba street lamp yumgi thongal lambi median da hauba pambi amade sambal sing akai atoi nanghalambagi mathakta koila thabada sizinaba gari ani mai tharamba laibak thibane mayai kaba chinjak chasin thakchinduna irangi mingda lanthum amang ata thoganbagi thawong ase matungda amukhanna tawbigano hairakle nakalamarom ngarangi khongjang aduda saruk yakhiba mahairoi singbu uripok na kon mafam singi club singda changjafam piduna pijapi thak tawraga mayum tamna yauhanna bohonabada club singna achoba thaudang lauke rims amade siza hospital tamna chatpagi maruoiba lambi oiriba uripok kangchup lambi ase yariba makai ayet apan pibidana bahotna minasi makhata na uripok na kon mafam singda khongjang jangsin ningba leirabaso UL amadi UNAL da mangjong na pau faubiro haina mahakna fongdokrakhe tasengna hairagadi uribo apun belukki di thamoi yam thina kai tu ma thong se tau ningde angang singi agitation tau padu da angang sing koi chen na koi jok soktra pandana tau ro sing do ai koi rim chatra angang sing du ge koi mateng pangjai chumba me am pangi adu ge akoi ge leira kon sang da chensen la aga community hall da angang do leiba matam da koi sa po pijaraga mayum da apa ba loji loya da leiba angang mayam lakwa lampura mak ge lakwa angang myam do koi thindok pu gi thabak po uribo apun belupna aso thodang lodana chathajai ada mayam se mayam gi mateng pangdana leiriba organization mayam gi mateng pangdana leiriba uribok lambi gi adumba apunba lupsida pau piramdana hekta kadai dagini lakko mayam na sangchillaga uribok ta asigumba yamna phajadaba mongda tawbase masi highly condemn tawena Mahairoi singna lenga ki mathakta changsilakpa khongjangda asokapan nangkiba miyoi ani yauna Thobal Police ki personnel amagi fibam Thobal District Police ki SP na luchingduna yengsinkre Thobal Police ki SP Rakesh Balwal amadi additional SP Suraj Kaloina na asokpa singi manakta hakthingna chatuna makoi ki fibam yengsin khongchat aduda Khangabok Defense Force Khangabok Joint Coordinating Committee amadi Village Volunteer Force Khangabok ki volunteer singsu sarukyaki Good Governance Party ki President Yambem Labagi uripok Yambem Laikai da Laiba Yumda Masakhangdawa Singna ngase yu anganbada nongmai kapsinduna aki akhang thokalamle Thaudok aduda asokapan amadi misiminadi yahodre hairi Yambem Labana thaudok adugi matangda nungaitaba kaya leirabasu wari sanase yumlakta nongmai kapsinduna aki akhang apokhanbagi thabakti tawbigano haina appeal tawrakle Yambem Laikai da mahaki yumda paumi singa unabada mahakna state ase aruba fiba mamada leiriba Gimathakda miyam asi khamthengna wanare mahairoi singi oiba unrest leiri fibam asida mahaki yumda nongmai kapsinduna thawong chatharamba ase nungaite thaudoga da laibak fabadagi misimina amadi asokapandi yawhodre karigumba asokapan yawramlabadi hena nungaitaba ama oigani haina fongdokhe Good Governance Party sigi president asida makhatana ngasi faubada kana amatana mangonda ki halakpagi wafam laitri nungaitaba pendaba kaya leirabasu punna faminaraga tathokta sin tawminase mahaki oina wari sanabada thonglauna hangduna leiri aikhoi masel ongkhatnaba pamde haiba wafam thamlakhe I know Manipur is going through a very critical phase. Sarkar asi kadom me lei tuina kadom chatung so khang deba phubam am lei digi satra unrest lei kuki da maite hat pagi chauba waram su thengnari ne drone season na long range rocket season na ka tawiba tanja sida akhoi masen amu hat am sai pamde we are facing the race itself is facing a very dire situation ko maite race husi lei phibam si nap chaba phibam da lei banate I am still open to discussion if I have said anything against them kala haibiro loga I want to capsule me party do I go draka targa they welcome my house is open come and discuss sumaina ngang masingang bi ganu adu haige sunum haibiro State asida haurakliba ihaw asi yenglaga thangmaiban maisnam laikai ima panthoibi sanglen community hall da imagi mairana chathariba wakat mifam matam kharagi oina handokle haina imagi mairagi cherol amada hairakli matang swai sida break amalaujage break ki matungda lamdam sida puthokliba handloom amadi handicraft ki potlam sing malemgi kaithel da yona bathawrang leire haibagi paw amade Manipur amasung malemgi tongan ba ipaw sing pudon lakchage impact news meeting tadon lebio Adom kalengi maisa maragda asumna humay humaga leiba pambibra
नत्रगा असुमना नुंगाइने एसी मनुंगदा रिलैक्स तौरगा अदोमगी डेली थबक तौबा पाम्बिब्रा असुमना रिलैक्स ओइना थबक तौबिनिंगलबदी मेजो हप्ता एसी ब्रांड मखल सुना लेजरे लोन की खुदोंग चाबसु लेजगनी अकुपा मरोल की दमक लेंसन बिरक्सी मेजो हब कैसामपात कोंजिंग हजारी लेकाई पोजिट सांगाई एक्सप्रेस डायग्नोस्टिक की लमदा चाही निपु हेना मंजिल थाना लाकपगा लोइनना बाबिना ग्रुप ना मियामी मफमदा लांथोकचरी अनोबा अना लाइंगी पथापता कंपैशनेट हेल्थ केयर स्पेशलाइज्ड फील्ड कुन हेनबगी खंगहैरबा एक्सपर्ट सिंग तानादुना मतम गुचुनरबा लाइंगबगी कानाबा लोबियु ख्वाइदगी लुबा ट्रीटमेंट दगी होरगा पर्सनलाइज ओइबा ट्रीटमेंट पीदुना अदोंगी हक्सल फगदनबा होनबा असिना इक्वेगी पांदम ओइगी अदोंगी हक्संग फगलकपगी खोंचता नुंगाइबा अमदी अफबा लाइंगी चक चारबा कानाबा लोबियु बाबिना हॉस्पिटल वेयर होप मीट्स कंपैशन ꯃꯌꯥꯝꯕ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯨꯂꯦꯇꯤꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯂꯤꯕ ꯍꯦꯟꯂꯨꯝ ꯑꯃꯗꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯄꯣꯠꯂꯝꯁꯤꯡ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯊꯧꯔꯥꯡ ꯂꯩꯔꯦ ꯐꯣꯔꯦꯟ ꯑꯦꯛꯁꯄꯣꯔꯠ ꯍꯦꯟꯒꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯟꯗꯤꯌꯟ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ ꯑꯦꯟड ꯏꯟꯗꯁꯇ꯭ꯔꯤꯗ ꯆꯍꯤꯒꯤ ꯑꯣꯏꯕ ꯑꯦꯟꯔꯣꯜꯃꯦꯟ ꯇꯧꯔꯦ ꯍꯥꯏꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯟꯂꯨꯝ ꯑꯦꯟड ꯇꯦꯛꯁꯇꯥꯏꯜꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯀꯦ ꯂꯝꯂꯤ ꯀꯥꯃꯩꯅ ꯊꯝꯂꯛꯂꯦ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯍꯦꯟꯂꯨꯝ ꯑꯦꯟड ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁ ꯗꯦꯚꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯈꯤꯕ ꯕꯥꯌꯔ ꯑꯦꯟ ꯁꯦꯂꯔ ꯃꯤꯠ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯂꯤꯅ ꯃꯈꯥ ꯇꯥꯅ ꯁꯦꯂꯔ ꯃꯤꯠ ꯑꯁꯤꯗꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯀꯣꯔꯄꯣꯔꯦꯁꯟ ꯑꯃ ꯂꯩꯔꯦ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁ ꯑꯃꯗꯤ ꯑꯦꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯁꯤꯡꯗ ꯄꯤꯔꯒꯅꯤ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯌꯣꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯗꯨꯕꯥꯏꯗ ꯋꯥꯔꯜꯗ ꯑꯦꯛꯁꯄꯣ ꯌꯥꯎꯗꯨꯅ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯀꯔꯤ ꯄꯣꯠꯂꯝꯁꯤꯡ ꯗꯤꯃꯥꯟ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯗꯣꯛꯄ ꯉꯝꯂꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯦꯟꯂꯨꯝ ꯑꯃꯗꯤ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯖꯔꯃꯅꯤꯒꯤ ꯐ꯭ꯔꯦꯡꯛꯐꯔꯠ ꯑꯃꯗꯤ ꯏꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯦꯂꯥꯁꯤꯡꯗ ꯌꯣꯟꯅꯕ ꯊꯧꯔꯥꯡ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯦꯇ꯭ꯔꯣ ꯁꯤꯇꯤꯁꯤꯡꯗ ꯀꯣꯔꯄꯣꯔꯦꯁꯟꯅ ꯍꯣꯁꯠ ꯇꯧꯗꯨꯅ ꯕꯥꯌꯔ ꯁꯦꯂꯔ ꯃꯤꯠ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯀꯣꯔꯄꯣꯔꯦꯁꯟ ꯑꯁꯤꯅ ꯃꯄꯥꯜꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯥꯌꯔ ꯁꯦꯂꯔ ꯃꯤꯠ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯊꯥꯗ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ Manipur Handloom Amadi Handicraft Development Corporation si Sarkar ki Maikai degi export acceleration haina masi laloni tik tobada mirai bakta purengele bakta ochi yamna yorba yare dumangta kharaga hena masi mapangan kan khanna ba haidana Sarkar ki Maikai degi phiki haina Federation of Indian Chambers of Commerce and Industry gi makhada akoina sahi gi oina koi enrollment tawre register tawrakanda Dubai da makoi acceleration gi showroom ama lei maruda koi gi lam gi showroom gi thamba adugi pandam ama su makhada koi register tawraga 2023 di haure masi sei go na chuma no da renew to ga sakada bani aduga sigi pandam se ko na pakhalak matam da 2022 da su corporation sigi officer sing yaw no to ga anda world expo gi Dubai da 2022 da su yaw ba salure aduda Dubai da kai kai poch demand lai habido khangdo matung da adugi matung ina poch saba hora kanda akoi ba palam to ba to bani Director Lamli Kamaina Makha Taraduna Corporation asina lupa crore malak ni funipan gi senfam moigadaba potlam lising taramariga chamriga nifu lainaba weaver amadi artisan sing the order pikre lamdamasigi fishabi sing na quality labor handloom gi oiba potlam puthokhanaba gi damak National Handloom Development Corporation gi makada lupa crore malak yankhai gi mamal oigadaba afaba makhal gi lang chen bahaure lang sing ase pauna bazar de labor corporation yarn depot ima kai thelgi Depot ani Wangkhai Panthoibi Arcade amade district headquarters singdagi ahongba mamalda lang lauba yaragani hairakli Mid humni sis da sarona ko na lupa la mapan galising yang khaini thoi muki posai si ko na moi degi lei masi lei re basing sina boina sar ga loi ra ga pura ba posai sing si ko ni yeng tho kan da masi makhai sidi sarkar ga loi sang sing na sinna bi yarani amadi tongan tongan ba jaga sini gor bi yarani hadana khando ba posai sing ase ko lesin jabani lesin le ba posai sing ase makha ta na ko na finishing toro kan da sanok khomjin toro kan masi makha ta na sarkar ga loi sang sing da pada oina sinna bo ra ga su ko cushion cover oi ta ra ga su sofa gi khumna bo su natraga yumna leiba atangba posai sing makhum ena khumba natraga maduda akoi gi phamna ba khona ba phida wen thaba ya ba sing sira koina madwaina khanduoga masi semi corporation amu makha tana leini be damakta koina apun ba pot masing asi lising 13 ga samri nipu si moida amu akoi order pi khre
Malemgi oina second nifu khudingi miyoy ama suicide tawduna si adubu suicidal tendency laibusing buning tina counseling tawraba amade awareness lehelabadi suicide lehendanaba achoba mating oigani haina rims kidin akoijam brogen hairi wafamasi tha sigi taradagi hauduna chayolama chupna chatharakliba World Suicide Prevention Week 2024 gi sarukama oina Responsible Reporting on Suicide Prevention haiba hiramda pangthokiba Media Interaction Program gi thoramda fongdokhibane RIMS na sinduna lamfel leiba hospital asigi hall da pangthokiba thoram aduda brogen makha tana state asida so suicide case ase adumak thoi suicide ki chang hantha hanbada media gi so achoba thodang lei kanagomba mioi amana suicide tawduna siba matamda madugi mapung faba wari adu kupthana mayek sengna Fongdoklabadi madugi wari aduna maram oiduna matau tamlaga suicide tawba yabagi chang wangi media yauna lengaki mari leina baloi sangsengna suicide tawningbagi wakhalon lakliba asidagi matau karamna ngakthokadage amade adugumba wakhalon adu laklabadi kanaga tanagani kadaida counseling tawgani haiba ase khanghanba awareness piba wakhalon amade ayiba oina fongdokpa asi mathautai haike kanagumbana suicide tawningbagi wakhalon laklaba natraga suicide tawnaba hotnabagi fibam laklabadi state asigi oina so telemanas hairiba toll free helpline number 14416 natraga 180089144416 asida phone tawduna suicide tagi ngakthoknabagi matangda khangba yagani haire Suicide cases in Manipur media ki role si yamna sauna lei suicide prevention tawpugi matang sida suicide report abu matamda pawmi singju unknowingly psychological process ama na admoji influence tawi aduna high behavior si ju kogi report marak tanatraga news print ki leiba mayam sigi mio singa employee singa thulo oi hai ka slei te mo su ko le thok ya pagi chances lei masi doctor natana handan bang banate doctor tawjina lai nga madu khara katani adu sai leiba complex situation society the labor family ki labor kano mayam sidi punna society ki mi khudimang stakeholders punna mo haidar ka punna sanction minarga address to ga di society ekta doctor singna wali batai to ga to handaga to nate Kuki Kutlai Paiba Singh na Tengkhang Kayada Landa Etek Chathariba Kun Sugnu area da Lairiba Kun Ngakpa Singh da Tengbak Potlam Kaya Kutsina Kre Tengbang Potlam Singh adu Ideal Youth Club IYC Kongjom amasung Kongjom gi Mera Paibi Singh na Kutsina Kibane Tangjeng Kunjau dagi Hauraga Sugnu Fauba Kun Ngakpa gi Thabak Chathariba Kun Ngakpa Singh na Thengnariba Kudong Chadaba Kayabo Thengnabada Mateng Oina bagi Pandam da Tengbang Potlam Singh asi Kutsina Bani Hairi Maitai Society Chorchanpur ki kumja English singani taruk tagi na tara fauba president ki fampuramba yumnam yaifa maitai na ikhang khanghaudana laikhidabada United Committee Manipur na cherolamada awaba fongdorakli Haujik Sanabagi Pauda, Humfumdoi Suba under 17 Boys Subrocho Cup International Football Tournament ke winner Manipur na Oibangam Kre Subrocho Mukherjee Society na senduna Dr. Ambedkar Stadium New Delhi da ngasi sana kiba tournament asige final da Manipur amadi Meghalaya anina panjil amamam chanaduna match asi draw oiki tournament asige chatna kanglon gi matungina penalty shootout ta match asige laibak lep nabada Manipur na panjil ahum aduga Meghalaya na ani chanbadagi Manipur na Meghalaya panjil mari ahum da maiti piramlaga winner oibangam ki chathariba tournament asida Asia gi tongan mafam singdagi lakpa team kun mari na group ni panthok na khaidok na saruk yarakibane Manipur na taruk suba oina sub junior girls national football championship ki winner oibangam kre All India Football Federation gi miteng makada West Bengal gi Berhampur Stadium da ngasi sana kiba championship asigi final da Manipur na Jharkhand bu panjil taret mangada maiti pi bangam ke winner oikraba Manipur gi Allin thoina match ki manga suba minute panjilama and Julan na match ki tarahum do amadi kuntra mari suba minute singda panjil ani TH Malemngan bina su match ki nifu amadi yangkai manga suba minute sing da panjil ani aduga CH Ridimana so match ki humfutaruk amasung
humfutara suba minute singda Panjil ani chanbangamke match asigi player of the match na Manipur gi CH Ridimana take chatharakiba championship asida India gi tongan mafum singda gi lakpa team tara mangana group mari thokna khaidokna group league singda lamba tauna ke Manipur gi team asida goalkeeper ahom defender mapan midfielder taret amadi forward gi sanaro ahom yauna puna sanaro konithoina sarukyari team asigi manager oina SH Hemarani head coach ki thaudangna M Mandakini coach ki thaudangna W Bangkimna lobaga loina physio na Enjina na sarukyaki Taramari Suba State Level Sub Junior, Junior, Senior and Masters Men and Women Powerlifting Championship ngasidagi pangthokpa hokre All Manipur Powerlifting Association gi mithiang makada Segarod at Kelambam Laikai Youth Club ki Sanglen Championship asi Haudoki Championship Haudokpagi Thoramaduda All Manipur Powerlifting Association gi Legal Advisor and Sivadas Amadi Association asigi President NG Thoiba Imphal Times ki Editor KH Rinku Amade Mahiroi Lupa Magi Luchingba ama yauna lamdam aduge masak nairaba miyoy kayana sarukyaki championship asida sub junior, junior, senior and masters men and women gi kanglup singda leiba tongan ba weight category singda nupa sanaroi marfutara amasung nupi sanaroi humfuna magi lamba singa athoy hen tanakhe championship asidagi makok mathang tarakpa sanaroi singaduna chatliba chahi asigi October 13 dagi 19 fawbada powerlifting India gi meeting makada Goa na yumbo iduna pangthoka dawriba kontrahumdoi suba National Sub Junior, Junior, Senior and Masters Men and Women Powerlifting Championship ta Manipur gi mahut sinduna sarukyaga dawri championship haudokpagi thoramaduda sarukyakiba All Manipur Powerlifting Association gi legal advisor and Sivadas na Manipur gi hojik oidiba fiba masida tongan ba masana kaya da thawai hakchang yauna sanajariba sanaroi kaya na thawai khobak ta haptuna Manipur gi mingchat purakna ba honari masida lamda masig miyam na pangbayawa mateng sing panglasi haina fongdokhe थानबा है याम मरु ओय थानबदा आइगी नुसिनतबा कई तौबा अमत लेते अदुगा मसिददी लागदर पोदी करिगो मतंदा सिजो अखोय मिबना तरगो मतंदा अटोप लेबा तंदा थानबो ओंथोरतबा लान ओंथोरखोजु यावदब नत्ते अखोय लेबा माइथीरगदी मसे आई पंजरोय डायरेक्टरती अखोय लेबा माइथी मतंदा प्लेयर सिंजे युमदा हलकप यारोय गान मै थाबो कोबदे आई कितंग आइदे तो मैम नो थंगेरगनी अदुम यावे मसिना थानबदो वार ओंथोकबदेबा अदना मसिमबदि तौबिरोद अदुन सानबा हाबसे यामना फै सानबना आइखोय नुसिनहली अदुगा मसिदैदा मरुओइना पॉलिटिक्स सिदैदा आई खरजु थमजगे Asian Hockey Champions Trophy the India semi-final changbangam kre People's Republic of China na yumbu oiduna Hulunbur da chathariba Champions Trophy asiging asisana kiba match hamada India na Malaysia bo panjil nipan amada maithiba pibangam ke match asida India ge Rajkumar Pal na match ke ahum kun manga amade kontramari suba minute sing the panjil ahum Arizit na match ki taruk amasung kontramapan suba minute sing the panjil ani aduga Jugra Singh Harmanpreet Singh amadi Uttam Singh na match ki taret kunithoy amasung nifu suba minute sing the panjil mamam chanduna semi final da mafam makanbangam ke hayang sanagadaba India ge mari suba match da Republic of Korea ga lamba tawnaragani masana pumna makta akan balamba tawnariba India amadi Pakistan ani na September 13 da lamba tawnagadawri Asian Hockey Champions Trophy asige semi final ge match animak September 13 da sanaraba matong final match na September 19 da sanaragani Aroibada Bulletin asigi headlines samuhan miyam thamjare Mahairoi Singh na irang asin loisillo India lenga ki thawong yaning de mathau ningthi na pangthok taba Central Forces lautho haina khongjang makhata na chathari Mahairoi Singh ki khongjang da khudong chaba lauraga mioi kharana police tamna nauri kapa nung thabadagi hendoktana petrol bomb amadi nongmai fawba sizinarpa ase laibak jibani haina Manipur police ki maiki dagi thamlakli Irang asigi waroi sil puraktuna nena tawa punsirol da hanjilhanaba point 13 yawa memorandum ama Lok Sabha ge MP Dr. Angomcha Bimola Koijamna Union Home Minister Amit Shah da presented
Law and order ngaknaba paikhatlakpa khongthanggi sarukam oina Imphal East amasung Imphal West district ta thamkiba matam kaktaba curfew na mahusagi punsida chauna kaiba pidi. Lamdam asida puthokliba handloom amadi handicraft ki potlam sing malem gi kaithel da yona bathorang leire haina Directorate of Handloom and Textiles ki director ke lamli kamai na thamlakli. Suicidal tendency labor sing buning tina counseling tauraba amadi awareness lehlabadi suicide ki chang hantahanbada achongba mateng oigani haina rims ki dina koijam abrogen hairi. Amasung Manipur na humfuhumdoy suba under 17 boys Subroto Cup International Football Tournament ki winner oikre loina na taruk suba oina sub junior girls National Football Championship ki winner su Manipur na oikre. Matang swai sida bulletin na solution jare Manipur masuk malim gitongan tongan from sing the thokliba ipaw sing gidama impact news meeting tado lebyo.